Break matungda makataba pau pizari COVID-19 ngakthoknanaba laingakna thamkiba lockdown amadi curfew gi awaba marakta third gender community singna makhoi masel amana amagi mateng fangnaduna hingminhauri hiramasigi matangda TOMTV gi akhanaba paudamama Third gender wahai asi taba matamda miyamna amadi akoibana makhoibu kadai fauba manaba miyengna yengbiribagi haibusuni ngasi faubada nupi manbi sing asi maruoina beautician costume designer amadi atopa ake amogi lamda third gender natraga nupi manbi singna achauba thodang lauri masida sunatana Manipuri digital film kayadasu ngasidi nupi manbi sing saktam lamba horakli sinfam sing asi haihodaba third gender kayamarumdi makhoiga chanagadaba sinfam thibada awaba kayamarum mayok naduna leiri lengagasina COVID-19 की पैंडेमिक असिदगी ngakthoknabagidamak lauthokhiba lockdown amadi curfew na maram oiraga maikei khudingda pirakliba safu asigi chaitheng third gender singdasu chauna fangli lockdown tokhibadagi makhoigi senthok lambi leitabana amadi khunai asina makhoibu sakhang bidabana lockdown gi awabagi mathakta hena awaba ma oirari transgender sing the proper saving lairam da bagi amna chawba kaino ama picture am uba phangeba accessible oi ba pot ama transgender sing gi damang ta tawbi ba mathau tai na khale kai gino hai de moi man earning se beauty parlor ni aduga beauty parlor hang ba ya ga ne ha ba sidi hantak sahi gi di ai di thaja de lanai lup kharagi matenga loinana third gender sing asina makhoi masen khainaraga Manipur khakta natana Assam Nagaland Meghalaya na chingba mafam singda leiba third gender singdasu mateng pangduna hingnabagi lanfamda punna lantheng minari India gi Supreme Court na makhoibu ahum suba gender haina sakhanglabasu amadi makhoina khunaya sigi lam kayada achauba thodang laurabasu miyoi kharanadi makhoibu manaba miyengda yengbibagi chang watpagi mami chauna tari site tagi khangna chana badagi pesa khai raga mayang gi mateng pang ba ha basidi tung gi oina sang na tawbanga moi han baddi state di haida bane aina di center da hai bane ba dona ministry da ai mana bi amatroga adai di dona ministry na mu state ta thadara akanda smaina state na moi gi direction oiro order oiro moina khangbi bado moina o sigumba community se darkar oire habase akoine iri bo warol du bu phajana khangbi raga smaina initiative boina district wise oina lokhat pirak pa jai sigi anauba state ki khongthang jai aduki matik thagat chai lockdown ni si e awa sida akhoi isi satana akhoi transgender natana akhoi tom singju sigi kana wase pi bi dang ta thagat sari na yamna harawe yamna sunungai adubu COVID-19 pandemic na maram moiraga mipum khudimak amatoina lantheng minari ngai matamasida aikhoi gi akoibada hingminari ba tha gender sing asusu makhoibo mari leina ba authority na midiang changbirak ba made makhoibu society asina karamba matamda manaba midiang da yengbirakadage haina khawrang ngai duna lehore TOMTV gi dama camera person Ozit Mangsa tabam galoire ra paudam zaribi ASHAPRIYA Larembam TOMTV News Imphal